ꯂꯥꯞꯅꯔꯨꯔꯕ ꯃꯔꯤꯅ ꯑꯃꯨꯛ ꯅꯛꯁꯤꯟꯅꯔꯛꯄ ꯃꯔꯥꯜ ꯂꯩꯔꯕꯁꯤꯡꯒꯤꯅ ꯃꯔꯥꯜꯗꯨꯒꯤ ꯃꯍꯩ ꯐꯪꯖꯈ꯭ꯔꯦ. ꯍꯧꯖꯤꯛꯇꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯕꯒꯤ ꯃꯇꯝꯗꯨ ꯌꯧꯔꯛꯂꯦ. ꯖꯨꯂꯤꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯒꯗꯕꯗꯨ ꯉꯁꯤꯅꯤ. ꯁꯥꯌꯣꯟꯕꯅꯗꯤ ꯍꯦꯟꯁꯅꯥꯕꯨ ꯖꯨꯂꯤꯒ ꯑꯃꯨꯛꯇꯪ ꯎꯅꯗꯨꯅ ꯃꯄꯨꯛꯅꯤꯡ ꯍꯔꯥꯎꯅꯕ ꯋꯥꯔꯤ ꯁꯥꯎ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯍꯥꯏꯕꯅꯤ. ꯑꯗꯨꯕꯨ ꯍꯦꯟꯁꯅꯥꯅ ꯁꯅꯥꯉꯥꯟꯕ ꯃꯉꯣꯟꯗ ꯀꯧꯇꯛ ꯑꯃ ꯆꯥꯗꯨꯅ ꯂꯩꯕ ꯃꯔꯝꯅ ꯂꯥꯛꯎ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯈꯤꯗ꯭ꯔꯦ. ꯍꯣꯔꯦꯟ ꯄꯨꯡ 1ꯗꯒꯤ ꯍꯧꯒꯗꯕꯅꯤ. ꯅꯪ ꯑꯝꯇꯗꯤ ꯂꯥꯛꯎꯗ ꯁꯅꯥ. ꯊꯣꯏꯁꯤ ꯅꯪꯇ ꯁꯣꯜꯂꯒ ꯂꯩꯔꯤ. ꯍꯦꯟꯁꯅꯥ ꯃꯁꯥꯗ ꯇꯧꯐꯝ ꯈꯪꯖꯗꯦ. ꯃꯥꯁꯨ ꯖꯨꯂꯤꯒ ꯎꯅꯅꯤꯡꯂꯤꯕꯅꯤ. ꯑꯗꯨꯕꯨ ꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯄꯗꯨ ꯍꯦꯛ ꯉꯝꯗ꯭ꯔꯤ. ꯑꯩꯁꯨ ꯂꯥꯛꯅꯤꯡꯉꯤ. ꯑꯗꯨꯗ ꯏꯍꯦ, ꯑꯗꯨꯒꯤꯗꯤ ꯑꯩ ꯅꯉꯣꯟꯗ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯄꯥꯕꯨꯡꯅꯁꯨ ꯅꯪꯕꯨ ꯂꯧꯔꯨ ꯍꯥꯏꯔꯕꯅꯤ. ꯁꯤꯗ ꯅꯪꯅ ꯁꯨꯝ ꯑꯗꯨ ꯇꯧꯏ ꯒꯗꯥ ꯇꯧꯏꯒꯅ ꯁꯨꯝ ꯂꯩꯔꯤ. ꯑꯁꯦꯡꯕꯒꯤꯔꯣ ꯁꯔ? ꯄꯥꯕꯨꯡꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯔꯣ? ꯃꯇꯥꯡꯁꯤꯗ ꯑꯩꯕꯨ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯕ ꯃꯁꯤꯗꯤꯕ. ꯍꯥꯏꯔꯤꯁꯤ ꯇꯥꯗꯦ ꯋꯥꯅꯤ. ꯑꯗꯣ ꯑꯩ ꯄꯥꯕꯨꯡꯒꯤ ꯃꯥꯡꯗ ꯂꯦꯞꯄ ꯉꯝꯗꯧ ꯃꯥꯟꯗꯦ. ꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ. ꯀꯩꯒꯤ ꯉꯝꯃꯣꯏꯗꯣꯏꯅꯣ? ꯅꯪ ꯂꯣꯏꯁꯤꯜꯂꯣ. ꯑꯩ ꯑꯉꯥꯡ ꯊꯥꯔꯒꯦ. ꯑꯩꯅ ꯂꯥꯛꯀꯗꯕꯗꯣ ꯁꯣꯝꯅ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏꯗꯧꯔꯦꯕ. ꯍꯦꯟꯁꯅꯥ ꯏꯇꯞ ꯇꯞꯅ ꯈꯨꯝꯃꯤ. ꯍꯥꯏꯔꯒ ꯀꯣꯜꯗꯨ ꯊꯝꯅꯈ꯭ꯔꯦ. ꯍꯦꯟꯁꯅꯥ ꯅꯨꯡꯁꯥ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯐꯃꯨꯡꯗꯨꯗ ꯇꯞꯅ ꯐꯝꯊꯔꯒ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩ. ꯇꯥꯟꯖꯥꯗꯨꯗ ꯄ꯭ꯔꯦꯃꯤ ꯆꯪꯂꯛꯏ. ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯀꯩꯁꯨ ꯇꯧꯗꯦꯗ ꯅꯦꯅꯦ. ꯏꯕꯨꯡꯉꯣꯗꯣ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯇ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ. ꯊꯣꯏꯒꯤ ꯑꯣꯄꯔꯦꯁꯟꯗꯣ ꯉꯁꯤꯅꯤ ꯍꯥꯏꯔꯛꯏ. ꯅꯪꯕꯨ ꯆꯠꯂꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯣ? ꯆꯠꯂꯨꯔꯒꯦ, ꯂꯧꯕ ꯂꯥꯛꯑꯅꯤ ꯍꯥꯏꯔꯛꯏ. ꯄ꯭ꯔꯦꯃꯤ ꯍꯦꯟꯁꯅꯥꯒꯤ ꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯒ, ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯋꯥꯕꯒꯤ ꯃꯇꯝ ꯂꯣꯏꯔꯕꯅꯤ. ꯏꯆꯥ ꯂꯥꯟꯗꯦ ꯍꯥꯏꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯈꯪꯅꯔꯕꯅꯤ. ꯏꯆꯥ ꯅꯍꯥꯟꯅ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯕꯗꯨꯅꯤ ꯅꯦꯅꯦꯅ ꯄꯥꯝꯂꯤꯕꯗꯤ. ꯆꯠꯂꯨ ꯆꯠꯂꯨ, ꯂꯣꯏꯁꯤꯜꯂꯨꯔꯣ. ꯃꯤ ꯌꯧꯁꯤꯜꯂꯛꯄꯅ ꯍꯥꯜꯂꯅꯤ. ꯍꯣꯏ ꯅꯦꯅꯦ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯥꯛꯄꯅ ꯂꯧꯕ ꯂꯥꯛꯇꯨꯅ ꯍꯦꯟꯁꯅꯥ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯏ. ꯄꯥꯛꯄꯅ ꯃꯥꯡ ꯊꯥꯔꯒ ꯆꯪꯂꯛꯏ. ꯔꯨꯝ ꯃꯅꯨꯡꯗ ꯁꯅꯥꯉꯥꯟꯕꯒ ꯁꯥꯌꯣꯟꯕꯒꯁꯨ ꯂꯩꯔꯝꯃꯤ. ꯍꯦꯟꯁꯅꯥ ꯁꯅꯥꯉꯥꯟꯕꯗ ꯍꯟꯅ ꯌꯦꯡꯈꯠꯄ ꯉꯝꯖꯗꯦ. ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯊꯣꯡꯖꯤꯜ ꯄꯥꯜꯂꯗꯨꯅ ꯂꯦꯞꯂꯤ. ꯁꯅꯥꯉꯥꯟꯕꯁꯨ ꯍꯦꯟꯁꯅꯥꯗ ꯌꯦꯡꯂꯛꯏ. ꯌꯦꯡꯅ ꯌꯦꯡꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ. ꯀꯩꯗꯧꯔꯦ ꯆꯪꯉꯧꯗꯅ? ꯊꯣꯡꯖꯤꯜ ꯄꯥꯜꯂꯗꯨꯗ ꯂꯦꯞꯂꯤꯕꯗꯨꯕꯣ? ꯍꯦꯟꯁꯅꯥ ꯃꯣꯂꯤ ꯃꯣꯂꯤ ꯆꯪꯉꯛꯇꯨꯅ ꯁꯅꯥꯉꯥꯟꯕꯒꯤ ꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯃꯤ. ꯁꯅꯥꯉꯥꯟꯕ ꯉꯁꯤꯁꯨ ꯍꯦꯟꯁꯅꯥꯒꯤ ꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯒ ꯍꯥꯏꯔꯛꯏ. ꯌꯥꯔꯦ ꯌꯥꯔꯦ, ꯍꯧꯒꯠꯂꯣ. ꯍꯦꯟꯁꯅꯥ ꯃꯤꯠꯂꯨ ꯑꯅꯤꯗ ꯏꯔꯥ ꯊꯥꯡꯅ, ꯄꯥꯕꯨꯡ, ꯑꯄꯪꯕꯤ ꯅꯆꯥꯅ ꯇꯧꯍꯩꯗꯕ ꯀꯌꯥ ꯇꯧꯈꯤꯕꯗꯨꯒꯤ ꯄꯥꯕꯨꯡꯅ ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯑꯩ ꯄꯥꯕꯨꯡꯒꯤ ꯃꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯖꯕ ꯐꯥꯎꯕ ꯉꯝꯈꯤꯗ꯭ꯔꯤ. ꯋꯥꯔꯧꯕ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯣ ꯄꯥꯕꯨꯡꯒꯤ ꯃꯐꯝꯗ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ. ꯏꯄꯥ ꯅꯪꯅ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ. ꯍꯥꯟꯅꯒꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯕꯗꯣ ꯏꯄꯥ ꯄꯥꯝꯃꯤ. ꯄꯥꯕꯨꯡ, ꯏꯄꯥꯅ ꯑꯌꯥꯕ ꯄꯨꯝꯕ ꯄꯤꯔꯕꯅꯤ. ꯍꯥꯏꯔꯝꯂꯒ ꯁꯅꯥꯉꯥꯟꯕ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ. ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯋꯥ ꯉꯥꯡꯗꯅ ꯂꯩꯔꯝꯕ ꯅꯨꯄꯥꯗꯣ ꯍꯧꯖꯤꯛꯇꯗ ꯅꯨꯄꯤꯁꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ. ꯍꯦꯟꯁꯅꯥꯁꯨ ꯏꯔꯥ ꯊꯥꯡꯂꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯅꯨꯄꯥꯁꯤꯗ ꯌꯦꯡꯂꯛꯏ. ꯁꯥꯌꯣꯟꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯨꯄꯤꯁꯤ ꯈꯨꯠꯇ ꯂꯥꯝꯗꯨꯅ ꯆꯦꯟ ꯑꯃꯨꯛꯇꯪ ꯄꯥꯏꯁꯤꯟꯕꯤꯔꯛꯏ. ꯍꯦꯟꯁꯅꯥꯁꯨ ꯀꯞꯅꯤꯡꯕꯗꯨ ꯈꯥꯡꯒꯠꯇꯨꯅ ꯂꯩ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯖꯨꯂꯤꯁꯨ ꯑꯣꯄꯔꯦꯁꯟ ꯇꯧꯕꯒꯤ ꯃꯇꯝꯁꯨ ꯌꯧꯔꯛꯂꯤ. ꯄꯨꯁꯤꯟꯗ꯭ꯔꯤꯉꯩꯗꯨꯗ ꯍꯦꯟꯁꯅꯥ ꯖꯨꯂꯤꯒꯤ ꯅꯥꯛꯇ ꯂꯥꯛꯏ. ꯖꯨꯂꯤ ꯍꯦꯟꯁꯅꯥꯕꯨ ꯎꯕꯗ ꯈꯣꯟꯖꯦꯜ ꯏꯁꯤꯁꯤꯅ ꯀꯧꯖꯔꯛꯏ. ꯃꯆꯥ. ꯍꯦꯟꯁꯅꯥ ꯃꯤꯠꯂꯨ ꯑꯅꯤꯗ ꯏꯔꯥ ꯊꯥꯡ, ꯆꯤꯝꯕꯥꯜꯗꯅ ꯎꯉꯣꯟ ꯃꯤꯅꯣꯛ ꯇꯝꯗꯨꯅ ꯖꯨꯂꯤꯒꯤ ꯃꯈꯨꯠ ꯃꯆꯥꯗꯨꯗ ꯆꯦꯟꯅ ꯄꯥꯏꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯏꯄꯤꯛ ꯄꯤꯛꯁꯤꯟ ꯍꯥꯏꯔꯛꯏ. ꯃꯆꯥ ꯉꯥꯏꯔꯝꯗꯣꯏꯅꯤ ꯊꯣꯏ. ꯅꯪꯅ ꯅꯥꯕ ꯐꯔꯒ ꯊꯣꯔꯛꯄꯗꯣ ꯃꯆꯥ ꯉꯥꯏꯔꯝꯒꯦ. ꯃꯆꯥ, ꯅꯪ ꯅꯍꯥꯟꯈꯩ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ? ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯃꯆꯥꯅ? ꯅꯨꯡꯁꯤꯕꯒꯤꯅꯤ ꯃꯆꯥꯅ ꯂꯥꯛꯏꯁꯦ. ꯁꯤꯗꯩꯗꯤ ꯅꯨꯡꯇꯤꯒꯤꯅꯤ ꯃꯆꯥ ꯑꯗꯨꯝ ꯂꯥꯛꯑꯗꯣꯏꯅꯦ. ꯊꯣꯏ ꯊꯥꯗꯣꯛꯂꯒ ꯃꯆꯥ ꯆꯠꯂꯔꯣꯏ. ꯑꯁꯦꯡꯕꯒꯤꯔꯥ? ꯑꯁꯦꯡꯕꯒꯤ. ꯃꯆꯥꯅꯅꯦ ꯁꯨꯛꯊꯥ ꯊꯥꯗꯣꯛꯂꯔꯣꯏ. ꯄ꯭ꯔꯣꯃꯤꯁ ꯇꯧ. ꯄ꯭ꯔꯣꯃꯤꯁ. ꯖꯨꯂꯤ ꯆꯤꯟꯕꯥꯜ ꯃꯆꯥꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯛꯂꯤ. ꯍꯦꯟꯁꯅꯥ ꯖꯨꯂꯤꯒꯤ ꯂꯥꯏꯕꯛꯇ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯒ,
ꯃꯥꯆꯥ ꯉꯥꯏꯔꯝꯗꯣꯏꯅꯤꯀꯣ ꯊꯣꯏ꯫ ꯖꯨꯂꯤ ꯃꯀꯣꯛꯇꯨ ꯇꯞꯅ ꯅꯣꯝꯂꯛꯏ ꯑꯗꯨꯒ ꯗꯣꯛꯇꯔꯁꯤꯡꯗꯨꯅ ꯑꯗꯨꯝ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯍꯦꯟꯁꯅꯥꯁꯨ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯁꯨꯃꯥꯡ ꯊꯦꯂꯣꯡꯁꯤꯠ ꯅꯥꯟꯅ ꯃꯆꯨ ꯃꯆꯨꯒꯤ ꯐꯤꯖꯪ ꯈꯟꯗꯨꯅ ꯅꯤꯡꯊꯤꯅ ꯁꯦꯝꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯍꯩꯖꯤꯡ ꯌꯥꯎꯕ ꯂꯥꯛꯄ ꯃꯤ ꯈꯔꯁꯨ ꯃꯍꯩ ꯆꯪꯁꯤꯟꯅꯔꯛꯂꯤ꯫ ꯍꯦꯟꯁꯅꯥꯁꯨ ꯃꯌꯥꯝꯗꯨꯕꯨ ꯃꯣꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯇꯔꯥꯝ ꯇꯔꯥꯝ ꯑꯣꯛꯂꯤ꯫ ꯃꯥꯅ ꯁꯨꯃꯥꯡꯗ ꯂꯩꯔꯤꯉꯩꯗꯨꯗꯅꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯄ꯭ꯔꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯥꯎ ꯃꯌꯣꯞ ꯑꯃ ꯄꯤꯁꯤꯜꯂꯛꯄꯗꯣ꯫ ꯆꯦ, ꯄꯣꯠꯌꯦꯡ ꯑꯃ ꯄꯤꯔꯝꯃꯤ꯫ ꯍꯦꯟꯁꯅ ꯃꯃꯤꯠ ꯑꯔꯥꯎꯕ ꯑꯅꯤꯗꯨꯅ ꯈꯥꯎꯗꯨꯗ ꯌꯦꯡꯂꯒ ꯍꯪꯂꯛꯏ꯫ ꯀꯅꯥꯅꯤ ꯍꯥꯏꯔꯝꯒꯦ? ꯑꯗꯨꯗꯤ ꯈꯪꯗꯤꯌꯦ, ꯀꯩꯝ ꯍꯥꯏꯔꯝꯗꯦ, ꯁꯤꯈꯛ ꯄꯤꯔꯝꯃꯤ꯫ ꯋꯥꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯗꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯍꯦꯟꯁꯅꯥꯁꯨ ꯊꯣꯏꯅ ꯈꯟꯖꯤꯟꯗꯅ ꯑꯗꯨꯝ ꯈꯥꯎꯗꯨ ꯊꯝꯖꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯔꯥꯡ ꯑꯗꯨꯝ ꯍꯩꯖꯤꯡ ꯈꯔꯥꯏꯗꯨꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯃꯤꯅꯤꯜ ꯃꯔꯛꯇ ꯁꯨꯝ ꯂꯩꯔꯨꯕꯒꯤ ꯃꯁꯥꯗꯨ ꯈꯖꯤꯛ ꯆꯣꯛꯊꯩ ꯍꯥꯏꯗꯅ ꯍꯦꯟꯁꯅ ꯐꯃꯨꯡꯗꯨꯗ ꯍꯤꯞꯄꯣꯏ ꯐꯝꯕꯣꯏ ꯇꯧꯗꯨꯅ ꯂꯩ꯫ ꯃꯅꯥꯛꯇꯨꯗꯁꯨ ꯅꯣꯠꯕꯨꯛ ꯃꯆꯥ ꯑꯃ ꯂꯩꯔꯤ꯫ ꯄꯣꯠꯌꯦꯡ ꯄꯤꯔꯝꯕꯁꯤꯡꯒꯤ ꯂꯤꯁ ꯑꯃ ꯁꯦꯝꯂꯒ ꯃꯃꯤꯡ ꯃꯊꯥꯅꯆꯤꯡꯕꯗꯨ ꯅꯣꯠꯕꯨꯛꯇꯨꯗ ꯏꯁꯤꯟꯕꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯐꯣꯟꯗꯨꯗ ꯀꯣꯜ ꯑꯃꯁꯨ ꯂꯥꯛꯁꯤꯜꯂꯤ꯫ ꯌꯦꯡꯂꯨꯕꯗ ꯅꯨꯄꯥꯗꯨꯒꯤ ꯑꯣꯏꯔꯝꯕꯗꯨꯗ ꯀꯣꯜꯗꯨ ꯑꯣꯛꯏ꯫ ꯍꯜꯂꯣ, ꯇꯥꯕ꯭ꯔꯣ? ꯇꯥꯏꯌꯦ ꯁꯥꯔ꯫ ꯀꯩꯗꯧꯔꯦ? ꯅꯈꯣꯟꯒꯗꯣ ꯏꯁꯤ ꯁꯤꯔꯤꯗꯨꯅ ꯑꯃꯨꯛ ꯀꯞꯄꯨꯔꯕꯣ? ꯉꯁꯥꯏ ꯁꯨꯝ ꯂꯦꯞꯄꯒ ꯂꯩꯕꯗꯨꯗ ꯈꯣꯡꯁꯦ ꯁꯤꯊꯕ, ꯍꯛꯆꯥꯡꯁꯨ ꯈꯔ ꯆꯣꯛꯊꯩ꯫ ꯂꯨꯍꯣꯡꯕꯅ ꯍꯌꯦꯡꯗ ꯉꯥꯏꯔꯦ, ꯑꯃꯨꯛ ꯅꯥꯔꯛꯀꯅꯤꯀꯣ꯫ ꯉꯁꯤ ꯐꯖꯅ ꯄꯣꯊꯥꯔꯣ, ꯑꯇꯩ ꯇꯧꯔꯨꯔꯅꯨ, ꯇꯥꯕ꯭ꯔꯥ ꯑꯩꯁꯦ? ꯍꯌꯦꯡ ꯂꯩ ꯀꯣꯏꯕ ꯉꯝꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯅ ꯑꯣꯏꯅ ꯀꯣꯏꯔꯦꯗꯅ ꯀꯩꯗꯧꯋꯦꯒꯦ? ꯅꯪ ꯑꯩ ꯑꯃꯠꯇꯅꯤ꯫ ꯏꯁ, ꯐꯥꯒꯤꯒ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ, ꯍꯦꯛꯇ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯑꯩꯅꯦ ꯅꯥꯔꯁꯨ ꯀꯩꯗꯧꯔꯁꯨ ꯑꯗꯨꯝ ꯉꯝꯅꯕ ꯀꯣꯏꯗꯣꯏꯅꯤ꯫ ꯃꯁꯤꯗꯤꯕ, ꯑꯗꯣ ꯑꯩ ꯍꯣꯔꯦꯟ ꯑꯃꯨꯛ ꯇꯧꯔꯛꯀꯦꯀꯣ, ꯊꯕꯛ ꯈꯔ ꯌꯦꯡꯁꯤꯜꯂꯨꯈꯤꯒꯦ꯫ ꯐꯖ ꯂꯩꯔꯝꯃꯣ꯫ ꯍꯣꯏ꯫ ꯀꯣꯜ ꯊꯝꯈ꯭ꯔꯦ꯫ ꯍꯦꯟꯁꯅꯥ ꯀꯩꯅꯣꯝꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯐꯃꯨꯡꯗꯒꯤ ꯄ꯭ꯔꯕ ꯀꯨꯝꯊꯔꯒ ꯎꯄꯨꯗꯣ ꯍꯥꯡꯂꯒ ꯄꯣꯠ ꯑꯃ ꯊꯤꯔꯛꯏ꯫ ꯉꯁꯥꯏ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯅ ꯄꯤꯔꯝꯕ ꯈꯥꯎꯗꯨꯅꯤ꯫ ꯑꯩꯗꯤ ꯍꯥꯞꯍꯧꯗ꯭ꯔꯦꯅꯦ ꯁꯤꯗꯤ, ꯀꯅꯥꯅ ꯄꯤꯔꯛꯄꯅꯣꯁꯨ ꯈꯪꯍꯧꯗ꯭ꯔꯦ꯫ ꯁꯣꯜꯂꯒ ꯈꯥꯎꯗꯣ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯛꯏ꯫ ꯐꯅꯦꯛ ꯐꯤ ꯑꯅꯤꯈꯛꯅꯤ ꯌꯥꯎꯔꯝꯂꯤꯕꯗꯣ꯫ ꯆꯟꯗꯟ ꯃꯆꯨꯗ ꯃꯄꯥꯟ ꯑꯁꯪꯕꯅ ꯃꯣꯏꯔꯥꯡ ꯐꯤꯖꯟ ꯍꯛꯏ꯫ ꯌꯦꯡꯕꯗ ꯏꯅꯧ ꯍꯦꯛ ꯅꯧꯏ꯫ ꯌꯦꯡꯅ ꯃꯃꯤꯠꯇꯨꯅ ꯃꯈꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯊꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯊꯨꯞ ꯅꯥꯏꯅ ꯊꯨꯞꯆꯤꯟꯕꯁꯤ ꯑꯉꯧꯕ ꯃꯆꯨ ꯇꯥꯔꯤꯕꯗꯨ ꯎꯔꯛꯂꯤ꯫ ꯈꯥꯎꯗꯨꯗꯒꯤ ꯁꯣꯏꯗ ꯅꯥꯟꯊꯔꯛꯄ ꯑꯣꯏꯒꯅꯤ ꯈꯜꯂꯗꯨꯅ ꯍꯦꯟꯁꯅ ꯇꯞꯅ ꯐꯝꯊꯗꯨꯅ ꯆꯦꯗꯨ ꯂꯧꯈꯠꯂꯤ꯫ ꯑꯗꯨꯒ ꯀꯔꯤꯕꯨ ꯑꯣꯏꯔꯤꯒꯕ ꯈꯟꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯆꯦꯗꯨꯒꯤ ꯋꯥꯔꯣꯜꯗ ꯏꯆꯦ, ꯍꯟꯗꯛ ꯃꯄꯣꯛ ꯁꯤꯃꯒꯤꯗꯤ ꯏꯆꯦꯒꯤ ꯃꯐꯝꯗ ꯅꯅꯥꯎ ꯑꯃ ꯑꯣꯏꯅ ꯅꯥꯎꯊꯤ ꯁꯥꯖꯕ, ꯑꯣꯏꯅꯖꯕ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯐꯪꯖꯈꯤꯗ꯭ꯔꯦ꯫ ꯏꯆꯦꯗ ꯂꯪꯖꯔꯨꯕ ꯏꯔꯥꯜꯗꯨꯒꯤ ꯃꯍꯩ ꯉꯁꯤꯗꯤ ꯑꯩꯁꯨ ꯐꯪꯖꯔꯦ꯫ ꯏꯆꯦꯅ ꯅꯅꯥꯎꯕꯨ ꯐꯍꯟꯅꯤꯡꯗꯨꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯕꯨ ꯑꯩꯅ ꯏꯟꯖꯔꯝꯂꯕꯗꯤ ꯉꯁꯤ ꯑꯩꯉꯣꯟꯗ ꯐꯪꯂꯤꯕ ꯑꯋꯥ ꯆꯩꯅꯥꯁꯦ ꯐꯪꯂꯝꯗꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯋꯥꯈꯜ ꯊꯦꯟꯕꯤ ꯂꯝꯍꯦꯟꯕꯤ ꯅꯅꯥꯎꯅ ꯏꯆꯦꯒꯤ ꯋꯥꯕꯨ ꯊꯑꯣꯏꯈꯤꯗ꯭ꯔꯦ꯫ ꯏꯆꯦꯕꯨ ꯌꯥꯝꯗꯤ ꯎꯅꯤꯡꯏ, ꯑꯗꯨꯕꯨ ꯏꯆꯦꯒꯤ ꯃꯥꯡꯗ ꯂꯦꯞꯄꯒꯤ ꯊꯧꯅꯥꯗꯨꯃꯗꯤ ꯏꯐꯝꯗ ꯂꯩꯇ꯭ꯔꯦ꯫ ꯏꯆꯦꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯧꯔꯝꯗꯥꯏ ꯃꯤꯀꯨꯞꯁꯤꯗꯗꯤ ꯌꯥꯝꯕ ꯌꯥꯝꯗꯕ ꯏꯆꯦꯒꯤ ꯃꯐꯝꯗ ꯇꯝꯖꯔꯤꯕ ꯈꯨꯗꯣꯜꯁꯦ ꯂꯠꯅꯗꯅ ꯂꯧꯁꯤꯟꯕꯤꯌꯨꯀꯣ꯫ ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕꯗꯨ ꯂꯩꯔꯝꯂꯕꯗꯤ ꯃꯄꯣꯛꯇꯨꯗꯗꯤ ꯏꯆꯦꯒꯤ ꯃꯐꯝꯗ ꯅꯥꯎꯊꯤ ꯁꯥꯖꯕ ꯐꯪꯖꯒꯦꯀꯣ ꯏꯆꯦ꯫ ꯏꯆꯦꯅ ꯌꯨꯝꯗꯨꯗ ꯑꯌꯨꯛꯀꯤ ꯃꯩꯔꯥ ꯀꯠꯄ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇꯨꯗ ꯐꯤꯖꯣꯜꯁꯤ ꯁꯦꯠꯄꯤꯌꯨꯀꯣ꯫ ꯃꯗꯨꯗ ꯏꯁꯣꯔ ꯃꯥꯅ ꯇꯝꯕꯤꯔꯕ ꯄꯥꯎꯖꯦꯜ ꯈꯨꯗꯤꯡꯃꯛ ꯏꯆꯦꯒꯤ ꯇꯨꯡꯒꯤ ꯌꯥꯏꯐꯕꯗ ꯄꯤꯅꯕꯤꯔꯁꯅꯨ꯫ ꯍꯦꯟꯁꯅꯥ ꯀꯟꯅ ꯐꯨꯟꯒꯠꯂꯛꯂꯤꯕ ꯃꯁꯥꯗꯨ ꯁꯣꯔ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ ꯐꯥꯊꯖꯔꯤ꯫ ꯃꯤꯂꯨ ꯑꯅꯤꯁꯨ ꯏꯔꯥ ꯊꯥꯡꯂꯤ, ꯃꯆꯤꯟꯗꯁꯨ ꯁꯣꯟꯊꯥꯡꯅꯅ ꯁꯣꯜꯂꯛꯏ꯫ ꯅꯆꯦ ꯑꯃ ꯑꯣꯏꯅ ꯅꯪꯅ ꯍꯥꯏꯕ ꯄꯨꯝꯕ ꯑꯩꯁꯨ ꯂꯣꯏꯅ ꯌꯥꯔꯤ꯫ ꯍꯥꯏꯅ ꯄꯤ ꯃꯔꯤ ꯈꯔ ꯇꯞꯅ ꯁꯤꯟꯊꯔꯛꯏ꯫ ꯄ꯭ꯔꯦꯃꯤꯁꯨ ꯀꯥꯁꯤꯗ ꯆꯪꯂꯛꯏ꯫ ꯍꯩꯃꯥ, ꯑꯃꯨꯛ ꯀꯞꯂꯕ꯭ꯔꯣ ꯁꯅꯥ? ꯅꯁꯥꯗꯣ ꯌꯥꯔꯣꯏꯅꯤ ꯅꯪꯕꯣ꯫ ꯍꯦꯟꯁꯅꯥ ꯄ꯭ꯔꯦꯃꯤꯗ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯗꯨꯅ ꯅꯦꯅꯦ꯫ ꯄ꯭ꯔꯦꯃꯤ ꯍꯦꯟꯁꯅꯥꯒꯤ ꯈꯨꯠꯇꯨ ꯆꯤꯡꯗꯨꯅ ꯐꯃꯨꯡꯗꯨꯗ ꯏꯔꯦꯟꯅ ꯐꯝꯊꯍꯜꯂꯤ꯫ ꯑꯗꯨꯒ ꯅꯣꯛꯃꯤ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯂꯤꯛ ꯃꯆꯥꯗꯨ ꯍꯦꯟꯁꯅꯥꯒꯤ ꯉꯛꯁꯝꯗ ꯁꯤꯖꯤꯟꯕꯤꯔꯛꯏ꯫
ꯍꯦꯟꯁꯅꯥ ꯇꯤꯡꯉꯛ ꯄ꯭ꯔꯦꯃꯤꯗ ꯑꯃꯨꯛ ꯌꯦꯡ ꯂꯦꯛꯇꯨꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯒ ꯁꯤꯕꯨ ꯀꯩꯒꯤꯅꯣ ꯅꯦꯅꯦ? ꯑꯣꯟꯊꯣꯛꯅ ꯄꯛꯆꯈ꯭ꯔꯦ ꯏꯆꯥꯒꯤ ꯉꯛꯁꯝꯗ ꯁꯤꯕꯁꯤꯗꯤ꯫ ꯀꯨꯏꯔꯕꯅꯤ ꯏꯆꯥꯒꯤ ꯂꯤꯛ ꯃꯆꯥ ꯑꯃꯇꯅꯦ ꯁꯥꯒꯦ ꯈꯜꯂꯛꯄꯁꯦ꯫ ꯉꯁꯤꯗꯤ ꯅꯦꯅꯦꯒꯤ ꯅꯤꯡꯕ ꯊꯨꯡꯂꯤ꯫ ꯅꯦꯅꯦ꯫ ꯍꯦꯟꯁꯅꯥ ꯃꯄꯤꯗꯨ ꯑꯃꯨꯛ ꯁꯤꯟꯊꯔꯛꯂꯤ꯫ ꯄ꯭ꯔꯦꯃꯤꯁꯨ ꯃꯤꯠꯂꯨ ꯑꯅꯤꯗ ꯏꯔꯥ ꯊꯥꯡꯅ ꯍꯦꯟꯁꯅꯥꯒꯤ ꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯒ ꯈꯣꯟꯖꯦꯜ ꯃꯤꯛꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯄꯤꯁꯛ ꯄꯤꯛꯅ ꯌꯨꯝꯁꯤꯗ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯇꯣ ꯅꯦꯅꯦ ꯉꯁꯤꯗꯤ ꯌꯥꯝ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯅꯧꯕ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯌꯨꯀꯣ ꯅꯦꯅꯦꯒꯤ ꯏꯕꯦꯝꯃ꯫ ꯏꯆꯥꯅ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞꯁꯤꯗ ꯑꯩꯕꯨ ꯑꯄꯣꯛꯄꯤ ꯅꯠꯇ꯭ꯔꯕꯁꯨ ꯏꯃꯥ ꯍꯥꯏꯅ ꯏꯆꯥꯅ ꯀꯧꯕꯗꯣ ꯅꯦꯅꯦ ꯉꯁꯤꯗꯤ ꯌꯥꯝ ꯇꯥꯅꯤꯡꯏ꯫ ꯃꯁꯤꯃ ꯅꯦꯅꯦꯅ ꯏꯆꯥꯒꯤ ꯃꯐꯝꯗꯒꯤ ꯅꯤꯖꯒꯦ ꯏꯃꯥ꯫ ꯍꯥꯏꯔꯒ ꯍꯦꯟꯁꯅꯥ ꯄ꯭ꯔꯦꯃꯤꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯗꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯊꯣꯔꯛꯂꯤ꯫ ꯄ꯭ꯔꯦꯃꯤꯁꯨ ꯍꯦꯟꯁꯅꯥꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯔꯒ ꯄꯦꯟꯅ ꯀꯞꯂꯛꯏ꯫ ꯅꯦꯅꯦ ꯉꯁꯤꯗꯤ ꯄꯦꯜꯂꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯄꯦꯜꯂꯦ꯫ ꯏꯃꯥ ꯄꯦꯜꯂꯦ ꯏꯕꯦꯝꯃ ꯏꯃꯥ ꯄꯦꯜꯂꯦ꯫ ꯑꯩꯕꯨ ꯑꯄꯣꯛꯄꯤ ꯅꯠꯇ꯭ꯔꯕꯁꯨ ꯑꯩꯕꯨ ꯌꯣꯛꯄꯤ ꯊꯥꯛꯄꯤꯔꯛꯄꯗꯤ ꯅꯦꯅꯦ꯫ ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕꯗꯨ ꯂꯩꯔꯝꯂꯕꯗꯤ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤ ꯑꯩꯒꯤ ꯏꯃꯥ ꯑꯣꯏꯅ ꯐꯪꯖꯒꯦꯀꯣ ꯏꯃꯥ꯫ ꯑꯃꯔꯣꯝꯗꯅ ꯋꯤꯟꯁꯟꯗꯣ ꯑꯉꯥꯎꯕ ꯑꯣꯜꯂꯤ꯫ ꯉꯁꯤꯁꯨ ꯃꯥ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯑꯟꯖꯂꯤ ꯍꯣꯏꯗ ꯂꯥꯛꯂꯤ꯫ ꯑꯟꯖꯂꯤ, ꯑꯩ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯎꯅꯕ ꯄꯥꯝꯃꯤ꯫ ꯌꯥꯔꯣꯏꯗ꯭ꯔꯥ? ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯂꯣꯠꯂꯤꯕ? ꯑꯩ ꯃꯥꯒ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯎꯅꯖꯒꯦꯕ꯫ ꯄ꯭ꯂꯤꯖ ꯑꯟꯖꯂꯤ, ꯄ꯭ꯂꯤꯖ꯫ ꯑꯟꯖꯂꯤ ꯎꯄꯥꯏ ꯑꯃ ꯂꯩꯇꯅ ꯋꯤꯟꯁꯟꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯃꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ ꯋꯤꯟꯁꯟ꯫ ꯑꯗꯨꯕꯨ ꯃꯥ ꯑꯩꯈꯣꯏ ꯃꯌꯥꯝꯗꯒꯤ ꯂꯣꯠꯀꯦ ꯌꯥꯝꯅ ꯂꯣꯠꯈ꯭ꯔ ꯃꯥꯜꯂꯦ꯫ ꯑꯩꯒꯤ ꯋꯥ ꯐꯥꯎꯕ ꯇꯥꯎ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗ ꯑꯩꯅ ꯐꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯗꯨꯅꯁꯨ ꯃꯥꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯀꯩꯗꯧꯕ ꯉꯝꯒꯅꯤ? ꯅꯪꯁꯨ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯕꯅꯤ꯫ ꯅꯪꯅ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯒꯗꯤ ꯃꯥꯒꯤ ꯋꯥꯈꯜ ꯑꯣꯜꯂꯛꯄ ꯃꯤꯀꯨꯞꯇꯣ ꯉꯥꯏꯕ ꯇꯥꯕꯅꯤ꯫ ꯃꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃ ꯂꯩꯇ꯭ꯔꯦ꯫ ꯐꯔꯦ, ꯑꯩ ꯉꯥꯏꯔꯒꯦ꯫ ꯑꯩ ꯃꯥꯕꯨ ꯉꯥꯏꯔꯒꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯤꯀꯨꯞꯇꯨ ꯐꯥꯎꯕ ꯑꯩ ꯃꯥꯕꯨ ꯉꯥꯏꯒꯦ꯫ ꯃꯥꯕꯨ ꯉꯥꯏꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯁꯨ ꯑꯗꯨꯃꯛ ꯂꯣꯏꯈꯤꯕ ꯑꯣꯏꯔꯁꯅꯨ꯫ ꯃꯗꯨꯅ ꯃꯥꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯖꯔꯅꯤ꯫ ꯐꯔꯦ, ꯅꯉꯣꯟꯗꯁꯨ ꯑꯩ ꯌꯥꯝ ꯌꯦꯠꯈ꯭ꯔꯦ ꯑꯟꯖꯂꯤ꯫ ꯉꯁꯤꯗꯒꯤꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯪꯒꯤ ꯃꯥꯡꯗꯁꯨ ꯂꯦꯞꯄꯔꯣꯏ꯫ ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯋꯥꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯉꯝꯗ ꯃꯥꯏꯊꯣꯡꯗꯨꯕꯨ ꯄꯨꯗꯨꯅ ꯃꯥ ꯊꯣꯔꯛꯂꯤ꯫ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯐꯝꯂꯤ ꯑꯗꯨꯒ ꯄꯦꯟꯗꯅ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗꯤ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯂꯕꯅꯤ꯫ ꯉꯁꯤꯁꯨ ꯉꯥꯏꯔꯤ, ꯍꯌꯦꯡꯁꯨ ꯉꯥꯏꯈꯤꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯈꯣꯡꯐꯝꯗꯤ ꯍꯣꯡꯂꯣꯏ꯫ ꯅꯨꯡꯁꯤꯕꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯒꯗꯕ ꯅꯨꯄꯥꯗꯣ ꯑꯩꯗꯤ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯗꯤ ꯈꯥꯝꯕ ꯌꯥꯗ ꯑꯗꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯊꯃꯣꯏ ꯇꯤꯟꯅꯖꯕꯅ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯉꯁꯤꯗꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯍꯥꯏꯗꯨ ꯌꯧꯈ꯭ꯔꯦ꯫ ꯃꯌꯥꯝ ꯃꯃꯥꯡꯗ ꯀꯨꯟꯗꯣ ꯀꯣꯕꯤ ꯂꯩꯔꯥꯡ ꯃꯥꯅ ꯁꯥꯈꯤ ꯑꯣꯏꯗꯨꯅ ꯇꯠꯅ ꯊꯥꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯁꯥꯈꯤ ꯑꯣꯏꯗꯨꯅ ꯆꯦꯠꯅ ꯄꯨꯟꯁꯤꯟꯈ꯭ꯔꯦ꯫ ꯀꯩꯅ꯭ꯌꯥꯁꯨ ꯊꯤꯜꯂꯛꯂꯦ꯫ ꯁꯥꯌꯣꯟꯕꯁꯨ ꯃꯃꯥꯟꯅꯕ ꯈꯔꯒ ꯄꯨꯜꯂꯤ꯫ ꯀꯣꯜ ꯑꯃ ꯂꯥꯛꯏ ꯍꯥꯏꯗꯅ ꯃꯃꯥꯄꯥꯜꯗ ꯊꯣꯔꯛꯄꯅꯤ꯫ ꯋꯥꯔꯤꯗꯨ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯃꯃꯥ ꯍꯦꯛ ꯂꯩꯊꯣꯔꯛꯄꯗ ꯋꯥꯡꯂꯦꯟꯅ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯨꯔꯤ꯫ ꯀꯔꯤ ꯈꯜꯂꯛꯄꯅꯣ? ꯃꯅꯨꯡꯗꯗꯤ ꯆꯪꯗꯅ ꯋꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯅꯥꯀꯜ ꯑꯣꯏꯔꯞ ꯐꯝꯊꯔꯛꯏ꯫ ꯋꯥꯡꯂꯦꯟꯗꯗꯤ ꯌꯦꯡꯗ ꯍꯥꯏꯔꯛꯏ꯫ ꯑꯩꯗꯤ ꯁꯦꯡꯅ ꯅꯉꯣꯟꯗ ꯏꯟꯚꯥꯏꯠ ꯇꯧꯕ ꯄꯥꯝꯈꯤꯗꯕꯅꯤ, ꯑꯗꯨꯕꯨ ꯁꯅꯥꯒꯤ ꯑꯄꯥꯝꯕ ꯑꯃ ꯑꯣꯏꯕꯅ ꯇꯧꯈ꯭ꯔꯦ꯫ ꯂꯥꯛꯄꯤꯕꯒꯤꯁꯨ ꯊꯦꯡꯛ ꯌꯨ꯫ ꯁꯥꯌꯣꯟꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯋꯥꯡꯂꯦꯟ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯂꯒ ꯃꯥꯁꯨ ꯈꯨꯝꯂꯛꯏ꯫ ꯑꯩꯁꯨ ꯈꯪꯏꯗ, ꯑꯗꯨꯕꯨ ꯅꯪꯅ ꯂꯥꯛꯍꯟꯅꯤꯡꯗꯦ ꯈꯪꯕꯒꯤ ꯑꯩ ꯊꯑꯣꯏꯅ ꯂꯥꯛꯏꯕꯅꯤ꯫ ꯅꯪꯅ ꯂꯥꯛꯍꯟꯅꯤꯡꯉꯝꯕꯗꯤ ꯑꯩ ꯂꯥꯛꯑꯝꯗꯕꯁꯨ ꯌꯥꯕꯅꯤ꯫
ꯅꯪꯅ ꯀꯜꯂꯛꯆꯕ ꯃꯤꯁꯛ ꯑꯃꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯐꯪꯖꯕꯗ ꯑꯩꯁꯨ ꯍꯔꯥꯎꯔꯤꯕꯖꯥꯠꯅꯤꯗ꯫ ꯋꯥꯡꯂꯦꯟ ꯅꯨꯡꯁꯥ ꯁꯣꯔ ꯑꯃ ꯇꯞꯅ ꯍꯣꯟꯊꯣꯛꯂꯒ ꯄꯤꯛꯂꯤꯉꯩ ꯊꯣꯛꯈꯤꯕ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯑꯩꯗꯤ ꯀꯥꯎꯕ ꯉꯝꯗꯦ, ꯉꯁꯤꯁꯨ ꯀꯥꯎꯗ꯭ꯔꯤ꯫ ꯃꯗꯨꯅ ꯃꯩꯁꯥꯛ ꯍꯦꯟꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯤ ꯅꯪ ꯈꯪꯗꯕ꯭ꯔꯥ? ꯈꯪꯉꯤ, ꯇꯣꯏꯅ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯃꯤꯁꯇꯔ ꯁꯥꯌꯣꯟꯕ꯫ ꯑꯇꯩ ꯑꯇꯩꯗ ꯑꯩꯅ ꯅꯪꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯕꯁꯨ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯁꯤꯗꯗꯤ ꯑꯩ ꯃꯥꯏꯊꯤꯔꯤ꯫ ꯉꯁꯤꯗꯤ ꯑꯩꯁꯨ ꯅꯪꯒꯤ ꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯂꯤ꯫ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩ ꯃꯥꯏꯊꯤꯔꯤ, ꯑꯩ ꯁꯦꯡꯅ ꯃꯥꯏꯊꯤꯔꯤ꯫ ꯑꯩ ꯃꯐꯝꯁꯤꯗꯁꯨ ꯀꯨꯏꯅ ꯂꯩꯊꯕ ꯄꯥꯝꯗꯦ꯫ ꯑꯦꯅꯤꯋꯦ, ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯃꯥꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯆꯠꯃꯤꯟꯅꯕ ꯑꯣꯏꯕꯤꯌꯨ꯫ ꯋꯥꯍꯩꯁꯤꯡꯁꯦ ꯍꯥꯏꯔꯝꯂꯒ ꯁꯥꯌꯣꯟꯕꯒꯤ ꯄꯥꯝꯕꯣꯝꯗ ꯑꯃꯨꯛꯇꯪ ꯄꯣꯞ ꯄꯣꯞ ꯊꯥꯔꯝꯂꯒ ꯃꯐꯝꯗꯨꯗꯒꯤ ꯊꯨꯅ ꯊꯣꯛꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯠꯅꯈ꯭ꯔ ꯃꯇꯨꯡ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯂꯣꯏꯔꯗꯨꯅ ꯇꯨꯝꯅꯕ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯤ꯫ ꯍꯦꯟꯁꯅꯥꯁꯨ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯝꯂꯒ ꯇꯨꯝꯅꯕ ꯀꯥꯗ ꯆꯪꯂꯛꯏ꯫ ꯁꯥꯌꯣꯟꯕꯁꯨ ꯐꯃꯨꯡꯗꯨꯗ ꯍꯤꯞꯄꯣꯏ ꯐꯝꯕꯣꯏ ꯇꯧꯗꯨꯅ ꯃꯃꯤꯠ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤꯗꯨ ꯆꯪꯂꯛꯄ ꯎꯕꯗ ꯃꯃꯤꯠꯇꯨꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯍꯦꯟꯁꯅꯥꯁꯨ ꯍꯦꯛ ꯆꯪꯁꯤꯟꯕꯗꯨ ꯈꯧꯇꯛ ꯑꯃ ꯆꯥꯅ ꯏꯀꯥꯏꯕꯣꯏ ꯀꯔꯤꯕꯣꯏ ꯇꯧꯗꯨꯅ ꯎꯄꯨꯗꯨ ꯍꯥꯡꯗꯣꯛꯂꯒ ꯄꯣꯠ ꯑꯃ ꯊꯤꯕ ꯁꯥꯗꯨꯅ ꯂꯩ꯫ ꯅꯨꯄꯥꯗꯨꯁꯨ ꯆꯦꯠꯃꯣꯛ ꯂꯥꯎꯔꯛꯇꯦ꯫ ꯍꯦꯟꯁꯅꯥꯗꯨꯝꯅ ꯂꯩꯊꯣꯛꯄꯗꯤ ꯌꯥꯔꯣꯏ ꯈꯜꯂꯛꯂꯗꯨꯅ ꯎꯄꯨꯒꯤ ꯊꯣꯡꯗꯨ ꯑꯃꯨꯛ ꯇꯞꯅ ꯊꯤꯡꯖꯤꯟꯈ꯭ꯔꯒ ꯐꯤꯌꯥꯟꯗ ꯌꯥꯜꯂꯤꯕ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯒꯤ ꯈꯨꯗꯩꯗꯨ ꯐꯠ ꯂꯧꯊꯔꯒ ꯅꯨꯄꯥꯗꯨꯒꯤ ꯅꯥꯛꯇ ꯃꯣꯂꯤ ꯃꯣꯂꯤ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯕꯤ ꯈꯨꯗꯩꯗꯨ ꯐꯠ ꯊꯥꯡꯖꯤꯜꯂꯤ꯫ ꯁꯥꯌꯣꯟꯕ ꯂꯧꯗꯦ, ꯑꯗꯨꯝ ꯅꯨꯄꯤꯁꯤꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯍꯦꯟꯁꯅꯥ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯈꯠꯂꯛꯂꯒ ꯁꯤ ꯍꯣꯡꯗꯣꯛꯄꯤꯌꯨ꯫ ꯁꯥꯌꯣꯟꯕ ꯍꯧꯖꯤꯛꯁꯨ ꯀꯔꯤꯃꯠꯇ ꯃꯁꯤ ꯂꯦꯡꯂꯛꯇꯦ, ꯈꯨꯝꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯑꯗꯨꯃꯛ ꯃꯃꯤꯠꯇꯨꯅ ꯆꯥꯗꯕ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯍꯦꯟꯁꯅꯥ ꯈꯖꯤꯛ ꯍꯩꯅ ꯐꯥꯠꯇ꯭ꯔꯗꯨꯅ ꯃꯆꯤꯟꯗꯨ ꯄꯣꯝꯊꯣꯛꯏ꯫ ꯀꯩꯅꯣ ꯇꯥꯗ꯭ꯔꯕ ꯁꯥꯔ? ꯀꯩ ꯈꯨꯌꯦꯡꯅꯣꯗꯨꯕꯨ? ꯃꯤ ꯌꯣꯠꯂꯝꯗꯥꯏꯒꯤ ꯌꯥꯝ ꯃꯥꯜꯂꯤ꯫ ꯅꯪꯁꯦ ꯌꯣꯠꯂꯁꯤꯔꯅ ꯈꯜꯂꯤꯕ? ꯍꯦꯟꯁꯅꯥ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯏ꯫ ꯁꯥꯌꯣꯟꯕꯁꯨ ꯍꯧꯒꯠꯇꯨꯅ ꯏꯔꯦꯟꯅ ꯐꯝꯂꯛꯏ꯫ ꯑꯗꯨꯒ ꯅꯨꯄꯤꯗꯨꯒꯤ ꯈꯨꯠꯇꯨꯗ ꯆꯤꯡꯊꯗꯨꯅ ꯃꯥꯒꯤ ꯅꯥꯀꯜꯗ ꯐꯝꯍꯜꯂꯤ꯫ ꯉꯁꯤꯗꯤ ꯅꯪꯁꯦ ꯄꯦꯟꯅ ꯌꯦꯡꯖꯒꯦ, ꯌꯥꯕ꯭ꯔꯣ? ꯍꯦꯟꯁꯅꯥ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯟꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯗꯨꯝ ꯎꯗꯣꯛꯄ ꯂꯩꯔꯁꯤꯗ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯦꯟꯁꯅꯥ ꯐꯠ ꯌꯦꯡꯈꯠꯂꯛꯏ꯫ ꯅꯨꯄꯥꯗꯨꯗꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯟꯅꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯁꯥꯔ, ꯑꯩ ꯌꯥꯝ ꯋꯥꯔꯦꯕ꯫ ꯉꯟꯗ꯭ꯔꯣ? ꯇꯨꯝꯅꯤꯡꯉꯕꯣ ꯌꯥꯝꯅ? ꯉꯟꯗ꯭ꯔꯤ, ꯁꯦ ꯄꯨꯡ 11 ꯇꯥꯗꯧꯔꯕꯅꯤ꯫ ꯍꯌꯦꯡꯗꯤ ꯉꯟꯅ ꯁꯧꯒꯠꯇꯣꯏꯅꯤ꯫ ꯁꯅꯥ, ꯀꯩ ꯍꯥꯏꯒꯦ? ꯑꯝꯇ ꯌꯦꯡꯉꯨꯁꯤ꯫ ꯁꯥꯔ, ꯑꯩ ꯋꯥꯔꯦꯗ꯫ ꯑꯩꯗꯤ ꯋꯥꯗꯕ꯭ꯔꯣ? ꯇꯨꯝꯃꯁꯤ ꯑꯗꯨꯗꯤ꯫ ꯇꯨꯝꯅꯤꯡꯉꯕꯣ? ꯍꯣꯏ, ꯊꯦꯡꯉꯦꯕ꯫ ꯍꯥꯏꯔꯒ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯒꯤ ꯐꯤꯖꯤꯗꯨꯗ ꯇꯥꯞ ꯌꯥꯟꯗꯨꯅ, ꯌꯥꯝ ꯇꯥꯒꯟꯗ ꯅꯨꯄꯤ ꯅꯪꯕꯣ, ꯑꯩꯒꯤ ꯋꯥ ꯇꯥꯔꯣꯏ ꯍꯥꯏꯔꯕ? ꯑꯁ, ꯑꯝꯇ ꯊꯥꯗꯣꯛꯁꯤ, ꯐꯤꯖꯤꯁꯤꯗ ꯑꯉꯥꯡ ꯃꯆꯥ ꯌꯥꯝ ꯃꯥꯜꯂꯤ꯫ ꯅꯤꯡꯉꯥꯏꯁꯦ ꯑꯝꯇꯗꯤ ꯊꯦꯡꯃꯨ ꯂꯥꯎ꯫ ꯀꯔꯤ ꯅꯤꯡꯉꯥꯏꯅꯣꯃꯤ? ꯅꯨꯡꯁꯤꯅꯤꯡꯉꯥꯏꯅꯤ꯫ ꯍꯦꯟꯁꯅꯥ ꯐꯤꯗꯨ ꯐꯠ ꯂꯧꯗꯨꯅ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯂꯒ ꯑꯃꯨꯛ ꯐꯝꯊꯔꯛꯏ꯫ ꯁꯥꯌꯣꯟꯕꯁꯨ ꯃꯈꯨꯠ ꯑꯅꯤꯗꯨ ꯇꯤꯡꯊꯣꯔꯛꯏ꯫ ꯃꯇꯧ ꯈꯪꯅ ꯅꯨꯄꯤ ꯃꯥꯁꯨ ꯅꯨꯄꯥꯗꯨꯒꯤ ꯃꯊꯥꯗ ꯇꯞꯅ ꯆꯪꯁꯤꯟꯈ꯭ꯔꯤ꯫ ꯅꯨꯄꯥ ꯃꯥꯁꯨ ꯅꯨꯄꯤꯗꯨꯕꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯆꯦꯠꯅ ꯀꯣꯟꯁꯤꯟꯈ꯭ꯔꯤ꯫ ꯆꯍꯤ ꯑꯃ ꯈꯔ ꯍꯦꯜꯂꯛꯄꯒꯤ ꯃꯇꯨꯡꯅꯤ ꯍꯦꯟꯁꯅꯥ ꯀꯥꯗꯨꯗ ꯏꯁꯥꯎ ꯁꯥꯎꯅꯤꯡꯅ ꯍꯟꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯤ꯫ ꯃꯄꯥꯟꯂꯣꯝꯗ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯨꯗ ꯄ꯭ꯔꯕ꯭ꯔꯞ ꯊꯣꯔꯛꯏ꯫ ꯁꯥꯌꯣꯟꯕꯁꯨ ꯖꯨꯂꯤꯒ ꯄꯨꯟꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯍꯦꯟꯁꯅꯥ ꯃꯈ꯭ꯋꯥꯡꯗ ꯃꯦꯠꯇꯨꯅ ꯅꯨꯄꯥꯁꯤꯗ ꯁꯨꯛꯇꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯐꯤꯕꯝꯗꯨ ꯎꯕꯗ ꯁꯥꯌꯣꯟꯕ ꯂꯦꯞꯀꯛ ꯇꯧꯗꯨꯅ ꯂꯨꯈꯝꯗꯨ ꯅꯥꯟꯗꯨꯅ ꯂꯦꯞꯂꯒ ꯂꯩꯈ꯭ꯔꯤ꯫ ꯍꯔꯤ ꯍꯔꯤ, ꯐꯤꯕꯝꯁꯤꯗꯤ? ꯍꯦꯟꯁꯅꯥ ꯐ꯭ꯔꯞ ꯐ꯭ꯔꯞ ꯁꯨꯃꯥꯡꯗ ꯀꯨꯝꯊꯔꯛꯏ꯫ ꯁꯥꯌꯣꯟꯕ ꯃꯃꯤꯠ ꯂꯪꯈꯠꯇꯨꯅ, ꯍꯩ, ꯏꯪꯅ ꯇꯞꯅ ꯇꯧꯅꯤ ꯅꯪꯕꯣ, ꯏꯆꯥꯗꯣ ꯕꯤꯄꯤꯒ ꯋꯥꯡꯂꯝꯕ ꯇꯥꯔꯦ꯫ ꯍꯦꯟꯁꯅꯥ ꯖꯨꯂꯤꯒꯤ ꯈꯨꯠꯇꯨ ꯁꯝꯂꯒ ꯅꯨꯄꯥꯁꯤꯗ ꯄꯩꯅ ꯌꯦꯡꯂꯝꯗꯨꯅ ꯑꯃꯨꯛ ꯄ꯭ꯔꯞ ꯄ꯭ꯔꯞ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ꯫ ꯁꯥꯌꯣꯟꯕꯁꯨ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯥꯎꯕ ꯈꯥꯎꯗꯨ ꯄꯥꯏꯔꯒ ꯇꯍꯥ ꯇꯍꯥ ꯏꯟꯅꯔꯛꯏ꯫ ꯁꯅꯥ, ꯇꯥꯕ꯭ꯔꯣ? ꯏꯍꯦ, ꯅꯪꯕꯨ ꯊꯕꯛꯇꯨ ꯌꯥꯗ ꯇꯧꯔꯤꯅꯦꯃꯤ, ꯑꯝꯇ ꯁꯥꯎꯈꯤꯅꯨꯁꯤ꯫ ꯉꯥꯏꯈꯣꯃꯤ ꯅꯪꯕꯨ, ꯈꯣꯡꯗꯨ ꯇꯞꯅ ꯊꯥꯡꯉꯨꯃꯤ꯫ ꯍꯦꯟꯁꯅꯥ ꯈꯨꯝꯂꯛꯇꯦ꯫ ꯖꯨꯂꯤꯒꯤ ꯁ꯭ꯀꯨꯜ ꯌꯨꯅꯤꯐꯣꯔꯝꯗꯨ ꯂꯧꯊꯣꯛꯄ ꯍꯧꯏ꯫
Juliesu ꯑꯅꯤꯗꯨꯗ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ. ꯊꯣꯏ, ꯅꯪꯕꯨ ꯏꯪꯒꯗ꯭ꯔꯣ? ꯏꯔꯨꯝꯗ ꯂꯨꯖꯊꯣꯛꯁꯤꯔꯣ? ꯅꯪꯒꯤꯅꯦ ꯊꯥꯗꯣꯏꯁꯨ ꯌꯧꯔꯛꯑꯅꯤ. Julie ꯃꯀꯣꯛꯇꯨ ꯅꯣꯝꯂꯒ, ꯏꯪꯗꯦꯗ, ꯌꯥꯝ ꯁꯥꯏ. ꯑꯃꯨꯛꯄꯨ ꯂꯨꯖꯁꯤ ꯃꯆꯥ. ꯑꯗꯨꯗꯤ ꯕꯥꯠꯔꯨꯝꯗ ꯂꯩꯔꯝꯃꯨꯀꯣ, ꯃꯆꯥ ꯂꯥꯛꯑꯒꯦ. 이승이 안 빨려보누고. 호이 맞아. 줄리 수센 톡크리. 줄리 톡키버가 사이원바. 헨스나기 만났다 상실레. 사나. 이러다 하나 호도 피로. 소리. 이 소이크리. 타박도 로싱음다 도보니미. 헨스나 쿰락디 tung 온두나. 줄리기 마피머롤도 툭진두나 레이. 사이원바 한닥디. 누피도기 빰범 아니두다 다 빠이라가 망원도 온신할리. 헨스나. Mamito ira thang leiram badu ubada hairi. Si sar soikrim. Ayo asim to phajan tawbi. Hensna mapidu popop tarak tuna kap ngang tawdun hairi. Aina haibu wapu kanana tabidu. Aishuloina khangi khangaba. Nini daina phajana haikrabani. Nang ka kunsi asada warani. Ai soikrim matung tawribasi. Kyam kuire. Aini yumda chalaktrise. Hoiba aishu khangiba. Hayengdi soidabi chalasi. Toigi birthday so dum punada tawthokpirasi. Saurmusi maramukpani. Hensna masada sormapi holaga lei. Sayonba matawdu khangbana. Nupidubu singsillaga tapna konsillaga nupidugi masa phathabirei. Yarisi. Nasado amuk warani tosi. Hensna mamito chenu shinduna sordu sanga holaga masa phathase. Isa sidi ningai tokna kandorida. Hensna nupasigi mathada leina kumlei. Sarlobagi ikhodi ningai kanjadi. Pharibani mapai loradi. Nushidenta. Nushibana ngauredi kamai tongni. Nushidenta. Kana no lagani haribo. Thadoiga wanglenga. Kaigi makoini de. Thadoina da wanglendo yam nushijabani. Oh. Warigisi leredana. Masu nupi thokmandaba haiduni. Wana khangdu soro phongdokpagidabuzak. Aina ngarang dawanglenda loina haidokrabani. Asi unabase mana silakpani. Thadoiga wari khara sananing hairakpani. Sananima. Yarase angang mathana thadokrido amta yenglugigi. Chicken sidi sarna thongbiro. Pabungidi ngasi tawrasi piroldo amta hongdokpiram. Hairamlaga taha thokri sayonba. Nupiduna thokibadu nomi yenghauduna mathanta soli. Ipikpi edana mabu akang basi tawrisi nushibana suloi. Nungtilgi pung ahum tarakpa doini thadoiga hensnagadu wari sanaduna puna phamni. Ichi nang yam phaja thokri. Pukta angang ama pamkhibadagi. Masingang torpasima. Ado hayeng natro nang yumdani haiduwa. Hoi, sidagidi paknasu laaroida. Aina chatlamdai sida jiga unnaba phangmase yam haraubani. Thadoi. Ji, matamdo aidi amuk halakpa yaradi yam nungaini. Aina hospital chatpa khuding jibo tom ningsingbani. Doctor di ningsingdrane. Thadoi. Nokningdrasu mai thongda minok amadi tamduna itap-tapna khumlei. Madi aina sijriba phawba adum kawkhraroi. Hensna nokmi thadugi khuttuda paisinbiraga. Nang yakleram ai kainum yenghange. Hensna thadoibu mathanda thanamlaga kadudagi thorei. Wanglenga sayonbagasu leptuna lerami. Yari jangodada amado emotional kano yauribani phajan themjinbiyuko. Wanglen wada khumlamdabi nokfei khaktamak tawramlaga thadoigi manakta sanglakle. Thadoidi mamainon thadun leirami. Wanglen haipet yenglamlaga moli sangsinduna thadoigi nakalda ngek phamthai. Thadoi ikhang khangduna yenglei. Adubu wanglen oirambaduda ingangakna wangangani kawkhiduna tingak yengduna lei. Wanglen nokmi sofaduda masa pulap ngathaduna. Excited oibra. Surprise masam tang pigi tawbani yadrubo. Ha, kri haiba doctor. Kaigi adu yam pakhaliduna. Normal hanamta tago sinasado. Kri haikadabano. Aise thengsu thengkraba adum sat haibikro. Ai luhongdori nang dilaw jo.
ꯊꯥꯗꯣꯏ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯞꯅꯤꯡꯕꯗꯨ ꯈꯪꯒꯠꯇꯨꯅ ꯍꯥꯏꯔꯛꯏ ꯌꯥꯝ ꯐꯈ꯭ꯔꯦ ꯑꯗꯨꯗꯤ ꯌꯥꯔꯗꯤ ꯑꯩꯁꯨ ꯂꯥꯛꯀꯦ ꯌꯥꯗ꯭ꯔꯗꯤ ꯈꯪꯗꯦ ꯌꯥꯅꯕ ꯂꯥꯛꯀꯗꯕꯅꯤ ꯊꯥꯗꯣꯏ ꯋꯥꯡꯂꯦꯟꯒꯤ ꯃꯥꯡꯗ ꯀꯨꯏꯅ ꯐꯝꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯗꯣꯛꯇꯔ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯍꯥꯏꯔꯒ ꯈꯣꯡꯀꯥꯎ ꯈꯔ ꯊꯥꯡꯕ ꯍꯧꯕꯒ ꯋꯥꯡꯂꯦꯟꯅ ꯐꯠ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯗꯥꯏꯅꯦ ꯇꯝꯒꯤ ꯇꯨꯜꯁꯤ ꯃꯈꯣꯡꯗ ꯃꯩꯔꯥ ꯀꯠꯄ ꯄꯥꯝꯖꯩ ꯍꯥꯏꯗꯅ ꯑꯗꯨ ꯀꯥꯎꯔꯕ꯭ꯔꯥ ꯊꯥꯗꯣꯏ ꯊꯥꯗꯣꯏ ꯇꯨꯡ ꯍꯟꯗꯨꯅ ꯋꯥꯡꯂꯦꯟꯗ ꯄꯤꯔꯣꯏꯅꯅ ꯌꯦꯡꯂꯛꯏ ꯋꯥꯡꯂꯦꯟ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯥꯗꯣꯏꯒꯤ ꯈꯨꯠ ꯅꯥꯝꯃ ꯑꯃ ꯂꯥꯝꯗꯨꯅ ꯄꯥꯏꯁꯤꯜꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯍꯥꯏꯒꯦ ꯅꯪꯅ ꯑꯩꯈꯣꯏ ꯁꯨꯃꯥꯡꯒꯤ ꯇꯨꯜꯁꯤ ꯃꯈꯣꯡꯗ ꯃꯩꯔꯥ ꯀꯠꯄꯗꯣ ꯑꯩ ꯌꯥꯝ ꯌꯦꯡꯅꯤꯡꯉꯤ ꯅꯪꯕꯨ ꯌꯦꯡꯍꯜꯂꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯣ ꯗꯣꯛꯇꯔ ꯑꯩꯒꯤ ꯊꯃꯣꯏꯗꯤ ꯅꯪꯅ ꯍꯨꯔꯥꯟꯗꯨꯅ ꯁꯨꯝꯈ꯭ꯔꯒ ꯑꯩ ꯀꯃꯥꯏꯅ ꯏꯊꯟꯗ ꯂꯩꯍꯧꯗꯣꯏꯅꯣ ꯊꯥꯗꯣꯏ ꯍꯟꯗꯛꯇꯤ ꯀꯞꯅꯣꯛ ꯇꯧꯔꯛꯇꯨꯅ ꯋꯥꯡꯂꯦꯟꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯈ꯭ꯔꯦ ꯋꯥꯡꯂꯦꯟꯁꯨ ꯅꯨꯄꯤꯗꯨ ꯃꯨꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯈ꯭ꯔꯦ ꯑꯅꯤꯗꯨꯒꯤ ꯃꯇꯧꯕꯨ ꯎꯔꯒ ꯁꯣꯝꯗ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯔꯛꯂꯤ